Laingakna College Singi regular principal hap tabagi mayokta Democratic Students Alliance of Manipur Desam gi Thomi Shingna ni Jaipat Chuthekta Laiva Education Yugi Office so lonsin kre Manipur gi Chief Minister Nongthombam Viren lakpagi lambida regular principal hap kadavani haina lauksin kre Yamlaba Desam gi Thomi Shingna numit yungba matung pung amarom taba matamda Education Yugi Office da Thomjinduna Education Yugi staff sing meeting tauramba adu thugaiki meeting tauraba matung Thomi Shingna director gi ka yauna so lonsin ba hoki Thomi Shing aduna get so lonsin laba matung get mamang da leptuna regular principal hap kadavani award po oza sing hapu haina kholau kaya lauki so lonsin bagi pau hek fangbaga mafam adu da Manipur police ki police personnel sing laktuna so lo liva adu thugai ki police na Desam gi Thomi Shing adu mafam adu dagi takthoki Manipur gi chief minister Nongthombam Vire lakpagi lambida Desam gi Thomi Shing na pen da ba kholau sing lauksin ki hiramasiga mari lainana Desam gi president L Lamyan bana hai lamdam asigi college kuntra Henna regular principal haptana lairiba asi athuba matamda hapkadavani regular principal laitabamna maram oiraga college singi administration ayambana fail oire college singi oza chamriga nifurlom watliba amadi non teaching staff lising amaga chamarom watliba asi athuba matamda hapkadavani mathang chahidagi IEDP program haugadawriba asida laingakna regular principal haptana thamlagadi program asi Loina fail oiragani kumjali singani taraga taretagi hauduna Desam na regular principal hapnaba laingakta taksinduna lakli laingakna hauzik fawwa tasinadana laiba asi laibakthivani hiramasigi matangda Manipur gi chief minister da ayiba che kaya su pishin ba laikre laingakna athuba matamda Desam na taliba demand sing asida mityeng changbiyo haiki Lengang asina hauzik phawba sungta tasanna dabida ngaya ki yana bagi mawongda chahi ama haukhraga loire aigi tamse haukhraga loire haibagi edokism da base torakanda chatharakpa asiguma thorang singse masi aikoi pende masi aikoi yaningde maram aduna lengang na college education ase masi phagathana nabagi damakta hianan ma khongtang oina watliba regular principal sing ase hapiu watliba non teaching staff sing se hapiu watliba librarian sing se hapiu masi gi sumatakta watliba oza sing se haiba assistant professor sing se masi su launa na thabak thoram sing se masi paikhat piu makha tarakpada aikoi mamang so hanjin aikoi haijabani ngasi gi so tabirak taba taragadi aikoi makha tana su hena kansin ba aikoi khongjang sing dum changsalakani